ꯃꯌꯥꯝꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯋꯥꯍꯪ ꯁꯦꯜ ꯑꯃꯅ ꯍꯪꯉꯛꯄ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯐꯖꯅ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯅ ꯍꯪꯉꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯈꯔ ꯄꯤꯖꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯩ ꯋꯥꯍꯪꯁꯦ ꯄꯥꯖꯔꯛꯀꯦ꯫ ꯕ꯭ꯔꯗꯔ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯋꯥꯜꯗ ꯇꯥꯔꯤꯕ ꯃꯤꯍꯥꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯁꯤꯡꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯗꯤ ꯀꯗꯥꯏꯗ ꯑꯣꯏꯒꯅꯤ? ꯁꯤꯅ ꯑꯍꯥꯟꯕ ꯀꯣꯏꯁꯟ꯫ ꯑꯅꯤꯁꯨꯕꯅ ꯅꯪꯍꯧꯗꯕ ꯁꯤꯡꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯗꯤ ꯀꯗꯥꯏꯗ ꯑꯣꯏꯒꯅꯤ? ꯃꯁꯤꯅ ꯑꯅꯤꯁꯨꯕ꯫ ꯌꯨ ꯊꯛꯄꯁꯨ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤꯗ꯭ꯔꯗꯤ ꯄꯥꯞ ꯅꯠꯇꯦꯅ ꯁꯟꯗꯣꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯋꯥꯒꯤ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡꯗꯨ ꯖꯨꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯁꯤꯗ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯃꯁꯤ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯪꯒꯤ ꯌꯦꯡꯁꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯋꯥꯜꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯁꯤꯡꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯗꯤ ꯀꯗꯥꯏꯗ ꯑꯣꯏꯒꯅꯤ? ꯃꯁꯤꯒ ꯑꯅꯤꯁꯨꯕ ꯅꯪꯍꯧꯗꯕ ꯁꯤꯡꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯗꯤ ꯀꯗꯥꯏꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯇꯦꯛꯁꯇꯤ ꯄꯥꯖꯔꯔꯣꯏꯒꯦ, ꯅꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ, ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯦꯊ꯭ꯌꯨ 7ꯒꯤ 13-14ꯗ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯄꯟꯊꯨꯡꯁꯦ ꯑꯅꯤꯈꯛꯇꯅꯤ꯫ ꯍꯥꯏꯗꯤ ꯃꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯈꯨꯕ ꯂꯝꯕꯤ ꯍꯥꯏꯕ ꯑꯃ, ꯑꯔꯥꯎꯕ ꯂꯝꯕꯤ ꯍꯥꯏꯕ ꯑꯃ꯫ ꯑꯗꯨꯅ ꯑꯈꯨꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨꯒꯤ ꯂꯝꯕꯤꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ, ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯤ ꯁꯔꯒꯒꯤ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯂꯝꯕꯤꯗ ꯐꯪꯒꯅꯤ꯫ ꯑꯗꯨ ꯅꯠꯇꯕ ꯑꯔꯥꯎꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ, ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯆꯠꯅꯔꯤꯕ, ꯄꯥꯄꯤꯁꯤꯡꯅ ꯆꯠꯂꯤꯕ, ꯍꯨꯔꯥꯟꯕ ꯃꯤꯁꯤꯡꯅ ꯆꯠꯂꯤꯕ, ꯃꯆꯤꯟ ꯊꯤꯕ ꯃꯤꯁꯤꯡꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯟꯊꯨꯡꯁꯦ, ꯃꯤꯑꯣꯏꯕꯒꯤ ꯑꯩꯅ ꯊꯨꯡꯒꯗꯕ ꯄꯟꯊꯨꯡꯁꯦ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ, ꯁꯔꯒ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯅꯣꯔꯣꯛ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ꯫ ꯑꯗꯨꯅ ꯀꯔꯝꯕ ꯃꯤꯅ ꯁꯔꯒ ꯆꯠꯀꯅꯤ, ꯀꯔꯝꯕ ꯃꯤꯅ ꯅꯣꯔꯣꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯔꯣꯃꯥꯟꯁ 1:18-21ꯗꯒꯤꯅ 21ꯗ ꯍꯥꯏ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯁꯦ ꯁꯔꯒꯗꯒꯤ, ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯗꯕ, ꯑꯟꯒꯣꯗꯂꯤꯅꯦꯁ ꯍꯥꯏꯗꯤ ꯏꯁꯣꯔ ꯈꯪꯗꯕ, ꯏꯁꯣꯔ ꯅꯤꯡꯗꯕ, ꯙꯔꯃ ꯆꯦꯟꯗꯕ ꯃꯤꯁꯤꯡ, ꯑꯦꯟ ꯑꯟꯔꯥꯏꯆꯁꯅꯦꯁ ꯑꯣꯐ ꯃꯦꯟ, ꯃꯤꯒꯤ ꯙꯔꯃ ꯆꯦꯟꯗꯕ ꯃꯤꯁꯤꯡꯗ, ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯗ, ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯂꯩꯇꯕ ꯃꯤꯁꯤꯡꯗ, who hold the truth in unrighteousness, ꯑꯆꯨꯝꯕꯗꯣ ꯂꯥꯟꯅ ꯙꯔꯃ ꯆꯦꯟꯕꯗ ꯄꯥꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯣ ꯍꯩꯇꯩ ꯍꯥꯏ꯫ ꯃꯔꯝꯗꯤ that which may be known of God is manifest in them, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯏꯁꯣꯔꯒꯤ ꯈꯪꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯚꯔꯁ 18ꯗ ꯄꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯒꯤ ꯃꯔꯝꯗ ꯅꯠꯇꯦ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ, ꯇꯥꯏꯕꯪꯄꯥꯟꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯈꯤꯗꯕ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯗꯕ, ꯊꯕꯛꯁꯤꯡ ꯇꯧꯕ, ꯄꯥꯞꯁꯤꯡ ꯇꯧꯕ, ꯏꯁꯣꯔꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯃꯤꯁꯤꯡ, ꯑꯗꯨꯒ ꯑꯆꯨꯝꯕꯕꯨ ꯂꯥꯟꯅ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯍꯩꯊꯩ ꯍꯥꯏ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯃꯥꯏꯅ ꯈꯪꯍꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯔ yꯦꯡꯃꯤꯟꯅꯁꯤ꯫ For God has shewed it unto them, ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯎꯠꯄꯤꯈ꯭ꯔꯦꯕ, ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯎꯠꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯗꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯑꯁꯥꯎꯕ ꯄꯤ ꯍꯥꯏꯕꯅꯤ꯫ For ꯃꯔꯝꯗꯤ the invisible things of him from the creation of the world are clearly seen, ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯈꯩꯗꯣ ꯂꯩꯁꯦꯝꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯈ꯭ꯔꯦꯕ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯍꯤꯔꯝꯁꯤꯡ, ꯏꯁꯣꯔ ꯀꯃꯥꯏꯅ ꯇꯧꯏ, ꯃꯥꯒꯤ ꯂꯝꯆꯠ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕ ꯌꯥꯝ ꯂꯩ꯫ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯃꯔꯝ ꯑꯁꯤꯕꯨꯅꯤ꯫ Being understood by the things that are made, ꯍꯥꯏꯔꯤꯕꯁꯤ ꯀꯃꯥꯏꯅ ꯈꯪꯍꯜꯂꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕ ꯄꯣꯠꯁꯤꯡ, ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ, ꯎꯄꯥꯟ ꯋꯥꯄꯥꯟ, ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯈꯪꯍꯜꯂꯤ ꯍꯥꯏꯕꯅꯤ, ꯏꯁꯣꯔ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯤ ꯍꯥꯏꯕꯅꯤ꯫ Even his eternal power and Godhead, ꯃꯍꯥꯛꯀꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯛꯇꯤ ꯑꯃꯁꯨꯡ ꯏꯁꯣꯔ ꯃꯀꯣꯛ ꯑꯁꯦ ꯃꯁꯤꯕꯨ ꯈꯪꯍꯜꯂꯤ ꯍꯥꯏꯕꯅꯤ꯫
so that they are without excuse. Maramdi makoije maran yaw maran makoije nanthokpa yadningai dam excuse toba haidi kanthokchaba ai khangde haibado adugumado yadningai dam ishona khangali hamne. Because maramdi that when they knew God, makoine show khangba matamda they glorify him not as God. Makoine show thagate ishorina thagate, neither were thankful ishora thagatpul putte, but became infant their imagination and their foolish heart was darkened. Makoigi wakhal khanbada arembo ore aduga makoigi apungba thamoi ado momsal hali hamne. Masida kamai tawi hoi hoji tangpa na ikone show abo pok sandoi chi kaino Prabhu ki asengba Prabhu na ikoi gi damu sebi kiba ikoi gi nungsiba ishor gi maramda prithibida laiba mipum khuding oina khangani ngai gi damu ishona wo pok sandoi ne adubu ishor gi pok sandoi atai khidaba mi kanglu amasu le Prabhu ki min sungdan ta khidaba mi yam lai kare akoi Manipur do ipai pusing adugo piti ma phum tong phum da Christian dharma je laktung gi mamanda mi kyam rum am sikre adu makhoi adu gi arang kubam di kamai tawgani haibada sida Bible na haije kaino makhoi mi khudimona sarga sapa norok sapa haibje ma mana tawba adu gi matungna wekidori bani adu makhoi adu da su Prabhu gi ming ta ki daba Prabhu ki Christian gi Bible gi maram da khang gi daba mishing adu da su ishora ma lai haibase koina numi khudingi koina uriba upal sing maroina numidang imatam da thawam cha numita thawam sa myam si yengba matam da o ponama sibu sembi ba ishora ma lai haibase aikoi khangale aduga aikoi gi puning da su ishona aikoi sembi ba matam da apapata haibase ishona aikoi da khangale ma ki wain ja thanga haibase aikoi da pokpadi gi hona ishora aikoina haibire aduga haibirikpa khangbado adugi matungina aikoina chalaba ishorama lei haina ko ki na chalaba aduguma mishing adugi marai bhakti aikoina sargar oigini habsine adug Romans 2 da koi pamne semu to make na koi paview ko Romans 2 da sumna hai 2 gi 2 da sida hai yeng siko but we are sure that the judgment of God is according to truth against them which commit such thing idea ishor gi wayan ba se achumba duki mathing aikoi mipum khudima wayan gane haibadi aikoina khangba achumbado koina khangba manghalado adugi mathing aikoi wayan gane ba aina khajitang khangadi aina khangba adugi mathing na salaba ai arang khubum phangani aduga aina khangba adugi mathing na satraba ai arang khubum phangoi aina yamna khangaba Bible ge achumba sam khangaga indraba ai 99 in taraga ai mapung phade ai sarga saloi ai norok sakhane ai sumna tangi Bible gi achumba chama gi manungda ama khaktang khangaba aduga hairiba ama khangba adugi matuna ai chalaba ai arang khubum phangane ba aduni ishor khangdaba Gentile sing koina ipai pusing haje Prabhu gi ming thajatana sikhiba mishing do makoida ishor gi achumba de sama khang haibna te makoida khagak aikoi gi conscience aikoi gi brain gi aikoi gi apapata khangba gi shakti asida ishona thawai gi mapan ngangbi hairiba ngangbi badugi matuna chatuna phajana akaiba da hoi khudam oina haibda aikoi tangpan da lebim se ishor gi Bible na haidrasu mi hatpa phatte ada mi ma pohram phatte imai pan haibe in base phatte kalakpa mi hoba yeng thi base phatte aduna mitum ya lana base phatte haibse adum makhoi nang khangye aikoi maram di kaino ishona aikoi kan sai chat nang bi ge bin hoi ate ya thangsing khangda ba tarsu makhoi na khangi ba ya thangsing ase in ba taradi makhoi gi laiba ga se aikoi na arang khubang khangani indra kana adum mishing ado norok chat kaneba aduga verse 6 da who will render to every man according to his deed aina tawba adugi matung na tangpan da leba Christian oigira Christian na tabo oigira aina tawba adugi matung na ishona pibigine apaba tawre apabigi mana phattaba tawre phattabigi mana adu pibigine 12 da hai for as many as have sinned without the law khangdana mi ke amarum na pap taw khiba tarabdu shall also perish without the law yaudana signe ba as many as have sinned in the law shall be judged by the law wayan ja thangche karino haina khanglaga pap tawba mishing do madusu mana khangba adugi matuna wayan gene ba sinausing masini hoi wayan ja thang khangdana siba mishing haraga su aikoina hoi Bible ge sumba je phadana khangda bida adubu makoi ge conscience na nangbiba ina ngasai jo haichakre adugi matuna makoina sataba taradi shona makoi buchu mamangan gani habni verse 14 jam chenge for when the Gentiles which have not the law Gentile sing ishokang double line mutila passing a quiggy pipe pushing lady passing a same coin away nothing as a kang day
do by nature the things contained in the law adubu mahausadagi makoina law da yawbasing ache tawre haina ngasa haijaribdo haibadi makoina huramba tawde imaipan haibe illi masin thiba wangang de oidaba ngang de mi hatte mi gi mapo hurande kalakte asigu masing ase makoina tawweba aduna haibase mahausadagi anum taw mi pung khudimukta shogi law phangdrasu this having not the law are a law unto them masi makhoi the law laitrakasu makhoi masama kidi law ni aduni Paul hair che law yaudana law khangdaba misingchu law yaudana patawba misingchu law ki matung na wan gini hamni tasangbai di law khangde mapung phana law pura khangde hamni verse 15 the wish saw the work of the law written in their heart masigi law gi thabak singa se makhoi ki thamoi de ibi their conscience also bearing witness makhoi gi apapata gi pungning na so masigi sakhi pi and their thoughts the mill while accusing or else excusing one another makhoi wakhana masi tawba yade haibado hai aduga masi tawgadabni haibado makhoi wakhalda ngangbi habni masi ishogi thawaina ni aduna ikoi miyobi ki panthung se ikoina thawai ki panthung hoi ikoina seda thawai hai adubu bible ki matung na di ikoi manipur di thawai habse ikoina masi english ki wahida di soul habse thawai na athan budi lale ayambana misina thawai haina athale adubu soul habse ahingba mi amagi punsi adubu soul kawe aduga thawai aduga spirit habsu da koina thawai ena hale adugo asibagi matang da spirit ena mamang da sai jagre spirit habde nungsa soul habni asibaga mari lena aduga atopa da di mai meaning yamne isnausing aduna ikona siba matam da ina mamang da sai kre koi thawai haiba ma lehaude soul haiba ma lehaude haiding sai gi soul haibase aikoina nungsa sorga aikoiga hakchang asiga pulak semani siba matam da di koi hakchang na malem da tilhore aduga aikoigi sor haibsina ishona pibni ishogi mafamda lehore aduna atopa thawai haiba ama aikoina siba naidaba haiba ama karisu lehaude hoi aikoi mi gi punsi aina hingkiba punsi athubudi ishona lairikta sagadu singna adu mahangna ko iduna aina toromba igi punsi lamcha sajad adudi ishona fajana iduna thambi maramdi hariba adugi matungna aduguma lamcha adudi aina sira sumangoi maramdi hayeng ishona lakpa matunda pibigini phattaba oire aigi lamcha du loine hingkakani maramdi aina tawbado phangningai kitama habse masini aduga John 9 gi 41 hai Jesus na makhoi da hai na khoina mit tanglam drabati na khoi pap lai na mit tangamba haibati na khoina khanglam drabati haibi chumba khoina khanglam draba khangdana tawraba kaisu pap lai te but now ye say na khoina hai we see khoina ure yi therefore your sin remain na khoi gi pap lai haidi khoina khangaga chumba do khanga amatang khangasu khoina amatang khangbu khoina illaba khoi kan bigani aduga amatang khangbu khoina indraba kan biroi khoina chamda chama khangaga 99 aikoina 99 tawraka amakhak tawtraba aduju aikoina sarga saloi chinausang masini aina khangba do aina shona ingona khanganba punamakto adugi matungna aikoina hingadabne James 4:17 da jo hai afaba tawba khanglaga tawdaba mongoda basi pamni hai aduna aikoina afaba kari na ja khangaba aduga tawdraba madu pamni aikoigi paibu sung tang pandami na mi athi na hatkiba Prabhu Jesu Christ bu loksan gita ba oirbasu makhoida ishona khangalliba achumbudo adugi matungna makhoina hingduna salamaba madudi makhoigi panthungte ekoina sarga sakhaneba aduga salamda taragati makhoi sarga chaloi habisne aduga Hebrew 10 gi 26 aju hai kanagumba mi amana ekoina if we sin willfully after we have received the knowledge of the truth asumba khanglaga ekoina hanjan asum tawraba ingo ekoina asumba se karino mase ishorgi wahina yade koi conscience tawaina ngamigi matungna masi yade haina khangna ko hanjan akoina pung hongdabida hanjan asum tawduna leba adoita de there remain no more sacrifice for sin paaki da mai ko ira pol leite hena bible hai akoina khangna tarogadi akoina norok ta salagani aduga ishor loksan da khraba missing adugi maram dadi aina yam haisar roge maram di bible da yamna ikhre Prabhu thajaraba Prabhu na haiba bible gi matung na chaliba mina takpi bagi matung na satriba missing adugi punsi di akoina arang ko phangani madugi damuktene aisu Christian oiriba akoi kudimana Christian oiribse akoina John 17 gi 3 da so sunai ipai shobu khangba Prabhu Jesu Christ bu khangba yabse aran khubam ni hai aduna akoina shobu loksalagadi arang khubam soidana phangani Prabhu na ikoida kyam arang khubam
ꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯀ꯭ꯔꯣꯁꯀꯤ ꯌꯦꯠꯊꯪꯕ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯒ ꯄꯥꯡ ꯇꯦꯝꯃꯤꯟꯅꯔꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯑꯩꯕꯨꯁꯨ ꯅꯪꯅ ꯍꯌꯦꯡ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯁꯩ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯑꯩꯅ ꯁꯔꯒꯗ ꯂꯩꯕ ꯃꯇꯝꯗ ꯅꯍꯥꯛꯁꯨ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯅꯤ ꯍꯨꯔꯥꯟꯕ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯆꯠꯄ ꯃꯇꯝꯗ ꯃꯥ ꯎꯕ ꯐꯪꯒꯅꯤ ꯃꯥ ꯍꯧꯖꯤꯛ ꯁꯔꯒ ꯆꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯥ ꯍꯧꯖꯤꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯅ ꯃꯉꯣꯟꯗ ꯋꯥꯁꯛ ꯄꯤꯈꯤꯕ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯉꯦꯕ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯉꯒ ꯍꯣꯏ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯗꯨꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯆꯠꯅꯤꯡꯉꯥꯏꯒꯤ ꯃꯇꯝꯗꯤ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯀ꯭ꯔꯣꯁꯇ ꯂꯩꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯦ ꯀ꯭ꯔꯣꯁꯇ ꯃꯥꯗ ꯁꯤꯔꯝꯗꯕ ꯇꯥꯔꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯞ ꯇꯧꯗꯅ ꯃꯍꯥꯛ ꯄꯨꯟꯁꯤꯗꯨ ꯆꯠꯂꯝꯒꯅꯦꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯔꯣꯏꯕꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯁꯜꯂꯒꯦ ꯌꯨ ꯊꯛꯄꯁꯨ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯑꯒ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯈꯖꯤꯛꯇꯪ ꯊꯛꯑꯒꯗꯤ ꯃꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯕꯅꯤ ꯄꯥꯁꯇꯔ ꯀꯌꯥ ꯃꯔꯨꯝꯅ ꯃꯁꯤ ꯁꯟꯗꯣꯛꯏ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯔꯝ ꯇꯥꯏ ꯑꯗꯨꯒ ꯅꯋꯥꯏꯒꯤ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡꯗꯨ ꯌꯨꯒꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯑꯍꯥꯟꯕꯗ ꯕꯥꯏꯕꯜꯗ ꯌꯨ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤ ꯂꯩ ꯑꯍꯥꯟꯕꯗ ꯒ꯭ꯔꯦꯞ ꯖꯨꯏꯁ ꯑꯩꯈꯣꯏꯅ ꯑꯪꯒꯨꯔ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯪꯒꯨꯔꯁꯤꯡ ꯑꯁꯦ ꯐꯖꯅ ꯁꯨꯝꯃꯒ ꯊꯛꯄ ꯃꯍꯤꯁꯦ ꯃꯁꯤꯒꯤ ꯑꯅꯧꯕ ꯃꯍꯤꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯞ ꯖꯨꯏꯁ ꯑꯁꯤꯕꯨ ꯋꯥꯏꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯦꯅꯥꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯈꯤꯕ ꯖꯣꯟ 2ꯗ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯀꯦꯅꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯕꯨ ꯌꯨ ꯑꯣꯜꯍꯟꯈꯤꯕꯗꯣ ꯃꯗꯨꯒꯤ ꯌꯨꯗꯣ ꯑꯁꯦꯡꯕ ꯒ꯭ꯔꯦꯞ ꯖꯨꯏꯁꯅꯤ ꯃꯣꯏ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯒ꯭ꯔꯦꯞ ꯖꯨꯏꯁ ꯂꯣꯏꯅ ꯄꯤꯊꯩ ꯃꯗꯨꯕꯨ ꯑꯣꯜꯍꯟꯈꯤꯕꯗꯣ ꯃꯗꯨꯅꯤ ꯑꯅꯤꯁꯨꯕꯗ ꯐꯔꯃꯦꯟꯇꯦꯠ ꯋꯥꯏꯟ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯁꯦꯝꯂꯒ ꯄꯨꯝꯍꯜꯂꯒ ꯁꯦꯝꯕ ꯌꯨꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯔꯃꯦꯟꯇꯦꯠ ꯋꯥꯏꯟ ꯍꯥꯏꯕꯅꯤ ꯃꯁꯤꯁꯨ ꯕꯥꯏꯕꯜꯗ ꯑꯗꯨꯕꯨ ꯕꯥꯏꯕꯜꯗ ꯏꯔꯤꯕ ꯋꯥꯏꯟ ꯍꯥꯏꯕꯁꯦ ꯑꯅꯤ ꯑꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯌꯥꯝꯕꯅ ꯃꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯁꯁꯦ 1 Timothy 5:23ꯗ ꯑꯁꯨꯝꯅ ꯍꯥꯏ drink no longer water ising makha tana thakanu but use as a little wine for thy stomach say nangi chakhaugi maramkidam haidi nang chakhau na batara di yu khitang thau haimi and thine often infirmities tangona toina awana na khudo madugi tama khina chakhau gumba naraba nangona nuai thaba leragati yu khitang sino haimi aduna masida palibe juice mi sing haibse ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯖꯨꯁꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯗꯨ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯗ ꯄꯜꯂꯤꯕ ꯖꯨꯁꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯞ ꯖꯨꯁꯅꯤ ꯑꯗꯨꯅ ꯄꯣꯜꯅ ꯑꯩꯈꯣꯏꯅ ꯇꯤꯃꯣꯊꯤꯗ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯆꯈꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯨ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯅꯨ ꯃꯗꯨꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯆꯈꯥꯎꯗꯣ ꯅꯥꯕꯒꯤꯗꯃꯛꯇ ꯅꯪꯅ ꯒ꯭ꯔꯦꯞ ꯖꯨꯏꯁꯅꯦ ꯈꯖꯤꯛ ꯈꯖꯤꯛ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯑꯅꯥꯕ ꯐꯒꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯃꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯒ꯭ꯔꯦꯞ ꯖꯨꯏꯁꯀꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯈꯪꯉꯦ ꯃꯗꯨꯒꯤ ꯃꯔꯝꯗꯅꯤ ꯑꯗꯨꯅ ꯌꯨ ꯊꯛꯄꯁꯦ ꯐꯩ ꯍꯥꯏꯅ ꯉꯥꯡꯗꯦ ꯑꯗꯨꯒ ꯐꯔꯃꯦꯟꯇꯦꯠ ꯋꯥꯏꯟ ꯌꯨ ꯊꯛꯄꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯞ ꯖꯨꯏꯁꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯥꯏꯖꯤꯌꯥꯗ ꯑꯃꯅꯆꯤꯡꯕꯗ ꯍꯥꯏꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯝꯖꯤꯜꯂꯒꯁꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯄ꯭ꯔꯣꯚꯔꯕ 20:1ꯗ ꯍꯥꯏ ꯋꯥꯏꯟ ꯏꯁ ꯑꯦ ꯃꯣꯀꯔ ꯌꯨ ꯍꯥꯏꯕꯁꯦ ꯃꯤꯕꯨ ꯀꯔꯦꯝ ꯈꯊꯥꯏꯅꯕꯅꯤ ꯁ꯭ꯇ꯭ꯔꯣꯡ ꯗ꯭ꯔꯤꯡ ꯏꯁ ꯔꯦꯖꯤꯡ ꯇꯨꯉꯩ ꯉꯥꯎꯅ ꯊꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯤ ꯍꯨꯁꯣꯏꯚꯔ ꯏꯁ ꯗꯤꯁꯤꯞ ꯗꯦꯔꯕꯥꯏ ꯏꯁ ꯅꯣꯠ ꯋꯥꯏꯁ ꯃꯁꯤꯗ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨ ꯑꯁꯦꯡꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯖꯨꯗ ꯑꯦꯗꯤꯛ ꯆꯨꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯑꯄꯪꯕ ꯃꯤꯅꯤ ꯑꯁꯦꯡꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯕꯥꯏꯕꯜꯗ ꯄꯤꯔꯤ ꯁꯣꯂꯣꯃꯣꯟ ꯃꯁꯥꯃꯛꯅ ꯏꯔꯝꯕꯅꯤꯀꯣ ꯄ꯭ꯔꯣꯚꯔꯕ 23:29-32 who had woe kanana awab lay who had sorrow kanana thamoi kaiba nuaitabadu lay who had contention miga khanaba mari tangdanabdu kanana lay who had babbling angagumna soirom ngangba mising kanana lay who had wounds without cause maram sadana aso opanang mise kanana lay who had redness of mit ngaksangang mase kanana mit ngaksangangi verse 30 the day that very long and white you thakna you the light churaba mising aduna हाइदिबा मथक्ता मी खनगनगनी अदुना कैसुनतब खुदी थिरगा खोइना तुसंजगनी असोक पनंगनी मिन अक्षंगांगनी अवाब लैगनी हैबनी and they that go to sick mix wine haiko aduga verse 31 the look not thou upon the wine when it is red masingangaba matamda yengkhanu jujang aksanganga matamda na khoina yengkhanu haidi mamangida ayamna ju sungbaje khoina darkhade gi sungbane darkhai bidi angur mahidi when it kept its color in the cup kapatu da action ngangadi magi matamdu ta tawrise magi mayak che yamna kanba when it move is set right and at last it bite like a serpent and sting like a adder aroiba matamda
ꯍꯥꯏꯕꯁꯤꯅ ꯂꯤꯟ ꯁꯤꯛꯄꯒꯨꯝꯅ ꯁꯤꯛꯀꯅꯤ ꯑꯗꯨꯒ ꯑꯦꯗꯔ ꯑꯩꯈꯣꯏꯅ ꯂꯤꯟꯗꯨꯒꯨꯝꯅꯀꯣ ꯃꯥꯒꯤ ꯃꯍꯨꯁꯦ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯃꯤꯁꯤꯡ ꯌꯥꯝ ꯊꯛꯈ꯭ꯔꯕ ꯉꯁꯤ ꯌꯨ ꯊꯛꯈꯤꯕ ꯇꯥꯔꯗꯤ ꯃꯁꯥꯁꯨ ꯂꯣꯏ ꯁꯤꯊꯔꯅꯤ ꯂꯣꯏ ꯊꯤꯟꯊꯔꯅꯤ ꯅꯣꯡꯉꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯐꯨꯕꯒ ꯆꯞ ꯃꯥꯟꯅꯔꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯅ ꯌꯨ ꯊꯛꯄ ꯃꯤꯁꯤꯡ ꯑꯁꯦ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯨ ꯅꯤꯡꯍꯟꯕ ꯍꯥꯏꯅ ꯃꯈꯣꯏꯅ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯥꯟꯗ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯐꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯗ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯖꯤꯛꯇꯪ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯑꯣꯏꯒꯦꯔꯥ ꯊꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯕꯥꯏꯕꯜꯅ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯡꯇꯧ ꯇꯧꯕ ꯌꯥꯗꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯅꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯤꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯊꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯅ ꯅꯋꯥꯏꯒꯤ ꯃꯇꯝꯗꯁꯨ ꯃꯤꯁꯤꯡꯁꯦ ꯍꯣꯏ ꯌꯨ ꯊꯛꯄꯒꯤ ꯉꯥꯛꯇ ꯅꯠꯇꯦ ꯅꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ Matthew 24:13 but as the days of Noah were so shall also the coming of the Son of Man be for as in the days that were before the flood they were eating and drinking and marrying and giving in marriage until the day that Noah entered into the ark ꯃꯈꯣꯏꯅ ꯑꯥꯔꯛ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯌꯥꯝꯕꯅ ꯃꯈꯣꯏꯁꯨ ꯌꯨꯊꯛꯄꯁꯨ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯆꯠꯂꯝꯃꯦꯕ ꯃꯈꯣꯏꯅ ꯌꯨ ꯉꯥꯎꯗꯨꯅ ꯊꯛꯑꯅꯤ ꯑꯗꯨꯅ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯄꯥꯞꯁꯤꯡ ꯑꯁꯦ ꯇꯧꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯅꯋꯥꯅ ꯃꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯇꯝꯗ ꯃꯥꯡꯈꯤꯕꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯊꯛꯄ ꯆꯥꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯌꯨ ꯊꯛꯄ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯆꯥꯕ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯦꯟꯃꯟꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯒꯅꯦꯕ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯐꯠꯇꯦ ꯑꯗꯣ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯧꯔꯤꯕꯁꯦ ꯅꯋꯥꯏꯒꯤ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯩ ꯌꯨ ꯊꯛꯑꯅꯤ ꯁꯥ ꯆꯥꯔꯅꯤ ꯑꯗꯨꯒ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯂꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯄꯥꯝꯕꯁꯦ ꯌꯨ ꯊꯛꯄ ꯆꯥꯕ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯕ ꯃꯁꯤ ꯅꯋꯥꯏꯒꯤ ꯃꯇꯝꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯧꯔꯝꯕ ꯄꯥꯝꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯇꯧꯔꯤꯕ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯥꯏꯕꯜꯗꯒꯤ ꯈꯤꯇꯪ ꯌꯦꯡꯖꯈ꯭ꯔꯦ ꯅꯩꯅꯖꯈ꯭ꯔꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ